Dear Manipur YouTube channel swing bir pumem pumnang pu mu kana taram noksari han badem namaru ibe paw ama pawnen kholdagi da fuchage Imphal East ki Gwaltabi maiti kholdagi lanjena kraba yumsing dagi kuki sing pot uran bagi thabuk sathare lamdam asida huki basahi me ahum dagi kuki militant sing na bomb top sing na duna leptana landarak padagi thokliba lan asida kuki militant sing na yum mai thaduk pikraba Imphal East district ki Gwaltabi da mai mi leinadraba mitai gi yum laisang school amadi community hall na sing basing danga si kuki militant sing na thugai duna pochei huran bagi video ama social media da viral oirakre Gwaltabi khul asi kuki militant sing na landarak padagi khunja sing lanjena duna hojik phawba masa masa gi mayum da sang bangam dina relief camp sing da sang jafam lo duna leidibani ngasi thokliba thodok asi gi matang da Gwaltabi khul nakna leiba miyoi sing na phongdok pada Gwaltabi gi mafam asi central security force sing na ngak tuna leidiba mafam amani ngasi kuki militant sing na thugai duna pochei sing huran ki ba thodok asi central force sing leina thokhibana mafam asi da central security force leibagi amadi makata na thambagi darkar tadre haina phongdok narakli aduga mathang ki update asna kanglai pak ki mera dagi lokhachage sugnu da handa kuki militant sing na kan mong da landara khibadu film tadringai ki trailer ni makha akan ba landa chat tharki gani haina sandorak Sugnu da kuki militant sing na nongmai amadi bomb kapsin duna landarak pa numit kharni leptuna security force na kan mong da ngak sen bagi thabuk sa tharak pasida ke G class dagi haudaga class 5 phaw bagi manung da leiriba mahiroi angang sing private school sing da mahi tamba sat pa haure lenga ki makha da leiba school sing di thong amata hangre oja sing su school amata kana raktre chairak sida kuki militant sing na handak February tang tara ga mari dagi hauna numit tare ni sukna bom yauna sugnu gi tongan mafam da kan bamong da landa silaki ba adu film ta dringai gi trailer ni makha ta na kan bamong da landa sa tharakani sugnu amadi serau gi mitai sing karam tawbage haibadu yengu haina sandorpadagi sugnu amadi seraugi kunja sing leitana leiba ngamdre hairi pauche asina sugnu da leiba kunja ka adagi phangba paugi matung inadi hairi wofam asi kuki militant sing na makhoi gi set ta wari sanana ba taba phangbadagi mathang sandorpani maram sina maram oiduna ayuk nungthin sugnu amadi seraugi micham miyam sing masagi mayumda leinarbasu numit hek takibadagi kuki militant sing na landaraka dra haibada nena tana leiba ngamdre February kundagi hauna sugnu thadok tuna lanjena ki khunja sing so hojuk pawba ayambana masa masagi mayumda halaktre hairi sairak sida central amadi state security force ani gi mekai dagi sugnu amadi seraugi mafam sing da ngak sen bagi akan bathabuk lokali adubu khunja sing di mapal thokna sugonom bagi thabuk ti pangthok ngamdre masina hingbada aduki matik awaba haibadu oire sugnu bazar maya da leiriba AR gi kem asiga गेट की सरुकता हौजिकति सुगनुगी मैरा पाइबी इमा सिंगना नुमित खुदिंगी कोइसिनदुना थमलगा AR सिंग मपाल थोखनद्रे हाइरि पावसिन हाइ सुगनुगी मैरा पाइबी इमा सिंगना AR कंबु मपान थोखनद्रेबा असि मखोइदा थाजबा थमदबगिनी ममांगी मतमदा AR पर्सनल सिंग केमदगी थोरक्तुना मैरा पाइबी इमा सिंग अमदि युमखरदा ब्लैंकेट अमदि सान थकनो पोरम खरा पीबगी थबुक चथरमखी मसि मखोइसु थाजनबगी लंबी यातपनि अदुबु हौजिक फावो AR गी कंबु असि मफम अदुगी मियामना थाजबा लैतबदगी AR गी केमगी गेट की सरुकता मैरा पाइबी इमा सिंगना हिंगतिन चुपना पाली नाइनदुना मखोइबु थोखनदबगी थबुक असि चथबनी हाइरि वीडियो से इंग्रिबगी दमकता मायम पुंगनों पो अमुका हन्ना थगचरी अनौब अपडेट की दमकता Dear Manipur YouTube चैनल से बुनुक्सिबिदुना सब्सक्राइब टोबिरमु थैंक यू